ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯦ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯒꯣꯗꯥꯙꯣꯔ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯀꯟꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯣꯡꯃ ꯃꯤꯔꯣꯜꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯪꯕꯣꯏꯔꯦ, "ꯑꯩꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ?" ꯑꯀꯟꯕꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯐ ꯐꯩ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯁꯤꯒꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯄꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯦꯡꯕꯅꯤ ꯅꯠꯇꯦ ꯈꯪꯅꯕ ꯑꯩꯒꯤ ꯆꯥꯎꯔꯕ ꯒꯗꯥ ꯑꯁꯤ ꯏꯃꯨꯡꯒꯤ ꯐꯝꯃꯥꯡꯗ ꯐꯨꯝꯖꯤꯜꯂꯝꯒꯦ꯫ ꯍꯌꯦꯡ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯂꯝ ꯀꯣꯏꯔꯨꯒꯦꯀ ꯍꯥꯏꯔꯛꯂꯕꯗꯤ, ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯒꯗꯥ ꯑꯃ ꯂꯣꯠꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯒꯗꯥ ꯑꯁꯤ ꯈꯨꯠꯄꯥꯏꯐꯝ ꯐꯥꯎꯕꯗꯪ ꯍꯟꯗꯣꯛꯂꯒ ꯎꯠꯂꯨ꯫ ꯈꯨꯠꯄꯥꯏꯐꯝꯗ ꯄꯥꯏꯔꯒ ꯒꯗꯥ ꯑꯗꯨ ꯂꯩꯕꯥꯛꯇꯒꯤ ꯐꯨꯛꯇꯣꯛꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯕ ꯉꯝꯂꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯏꯆꯥ ꯑꯁꯦꯡꯕꯅꯤ, ꯃꯥꯕꯨ ꯂꯝ ꯀꯣꯏꯕ ꯆꯠꯍꯟꯕ ꯌꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯔ ꯂꯩꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯄꯣꯛꯂꯛꯄꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯏꯔꯨꯖꯕꯤꯅꯕ ꯏꯁꯤꯡꯒ ꯑꯃꯠꯇ ꯁꯣꯛꯍꯧꯗ꯭ꯔꯕꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯀꯥꯡ ꯈꯣꯡ ꯆꯥꯏꯅ ꯆꯦꯟꯅꯔꯛꯄꯣꯏꯔꯦ꯫ ꯑꯉꯥꯎꯕ ꯁꯥꯃꯨꯅ ꯌꯨꯝ ꯀꯩ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯀꯤꯕ ꯐꯪꯅ ꯃꯥꯡ ꯇꯥꯛꯍꯜꯂꯦ꯫ ꯃꯤ ꯁꯥ ꯁꯟ ꯃꯊ꯭ꯋꯥꯏ ꯃꯥꯡꯕꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯊꯧꯗꯧꯅꯤ, ꯁꯥꯃꯨ ꯉꯥꯎꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯍꯧꯖꯤꯛꯇ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯒꯤ ꯈꯨꯗꯩ ꯑꯆꯧꯕꯗꯨ ꯖꯣꯟ ꯖꯣꯟ ꯂꯥꯎꯅ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯁꯥꯃꯨꯅ ꯂꯥꯛꯄ ꯂꯝꯕꯦꯟ ꯑꯗꯨꯗ ꯃꯥꯁꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯁꯥꯃꯨ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯃꯨ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ, "ꯁꯤꯔꯔꯅꯤ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨ ꯇꯥꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯨꯔꯦ꯫ ꯁꯥꯃꯨꯅ ꯃꯅꯥꯇꯣꯟꯅ ꯑꯉꯥꯡꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯠꯄꯗ ꯄꯣꯛꯄꯗꯒꯤ ꯏꯔꯨꯖꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤꯅ ꯐꯠ ꯐꯠ ꯍꯦꯛꯇ ꯅꯥꯟꯊꯣꯛꯏ꯫ ꯁꯥꯃꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯉꯥꯡꯅ ꯁꯥꯃꯨꯒꯤ ꯃꯌꯥ ꯑꯃ ꯁꯠꯂꯒ ꯑꯁꯠꯄ ꯃꯌꯥ ꯑꯗꯨꯅ ꯗꯝ ꯗꯝ ꯂꯥꯎꯅ ꯐꯨꯗꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯁꯥꯃꯨ ꯍꯥꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯗꯨꯅ ꯃꯤꯅꯥꯏ ꯃꯤꯁꯜꯒ ꯂꯣꯏꯅꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯁꯥꯃꯨ ꯃꯌꯥꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯕꯨꯅ ꯒꯣꯗꯥꯙꯣꯔ ꯑꯀꯟꯕ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯂꯒ ꯀꯣꯅꯨꯡꯂꯣꯝꯗ ꯍꯟꯈꯤ꯫ ꯒꯣꯗꯥꯙꯣꯔꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯃꯥꯗ ꯂꯝ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯛꯄꯗ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪꯒꯤꯗꯃꯛꯇ ꯒꯗꯥ ꯑꯃ ꯏꯃꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ" ꯍꯥꯏꯔꯒ ꯒꯗꯥ ꯐꯨꯝꯐꯝꯗ ꯆꯠꯂꯒ ꯃꯃꯥꯅ ꯒꯗꯥ ꯈꯨꯠꯄꯥꯏꯐꯝ ꯐꯥꯎꯕ ꯂꯩꯄꯥꯛ ꯈꯣꯠꯇꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯇꯥꯛꯄ ꯃꯇꯨꯡꯏꯟꯅ ꯒꯣꯗꯥꯙꯣꯔꯅ ꯒꯗꯥ ꯑꯗꯣ ꯈꯨꯠꯄꯥꯏꯐꯝꯗ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯈꯪꯐꯨꯛ ꯐꯨꯛꯇꯣꯛꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯀꯠꯂꯒ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯅꯄꯥꯅ ꯄꯣꯛꯄ ꯑꯁꯦꯡꯕꯅꯤ, ꯂꯝ ꯀꯣꯏꯕ ꯌꯥꯔꯒꯅꯤ, ꯀꯣꯏꯖꯔꯨꯔꯣ." ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯗ ꯌꯥꯊꯪ ꯄꯤꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯌꯥꯊꯪ ꯀꯣꯛꯇ ꯊꯣꯡꯂꯗꯨꯅ ꯒꯣꯗꯥꯙꯣꯔ ꯑꯀꯟꯕ ꯃꯌꯨꯝꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯒꯣꯗꯥꯙꯣꯔꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛ ꯁꯃꯨꯗ꯭ꯔꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯟ ꯊꯤꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯁꯤꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯟ ꯊꯤꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯀꯟꯕꯅ ꯑꯀꯟꯕꯕꯨ ꯅꯨꯡꯁꯤ ꯒꯣꯗꯥꯙꯣꯔꯅ ꯀꯧꯔꯛꯏ, "ꯍꯦ ꯃꯔꯨꯞ ꯑꯀꯟꯕ, ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈ꯭ꯔꯦ꯫ ꯏꯕꯥꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ, ꯀꯔꯤ ꯍꯥꯏꯕꯒꯦ?" ꯑꯀꯟꯕꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯔꯨꯞ, ꯑꯩ ꯉꯝꯖꯔꯣꯏ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯈ꯭ꯔꯕ ꯉꯥꯛꯇ ꯄꯤꯛꯊꯟꯅ ꯂꯩꯔꯝꯒꯅꯤ, ꯑꯩ ꯀꯤꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯒꯣꯗꯥꯙꯣꯔ ꯑꯀꯟꯕ ꯍꯥꯏꯕꯗꯨꯅ ꯀꯧꯔꯛꯂꯕꯗꯤ ꯆꯠꯀꯅꯤ." ꯋꯥꯁꯤ ꯇꯥꯕꯗ ꯒꯣꯗꯥꯙꯣꯔꯅ, "ꯑꯩꯅꯤꯅꯦ ꯒꯣꯗꯥꯙꯣꯔ ꯍꯥꯏꯕꯗꯣ, ꯍꯥꯏꯕꯗꯒꯤ ꯑꯩ ꯅꯪꯕꯨ ꯌꯥꯎꯔꯕꯗꯤ ꯑꯩ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯝ ꯀꯣꯏꯔꯨꯁꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯉꯥ ꯈꯔ ꯐꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯈꯔ ꯆꯠꯂꯒ ꯆꯤꯡ ꯈꯨꯂꯣꯛꯄꯤꯒ ꯎꯅꯔꯦ꯫
ꯃꯍꯥꯛꯅ ꯀꯝꯗꯧꯔꯝꯃꯤ? ꯆꯥꯎꯔ ꯆꯥꯎꯔꯕ ꯆꯤꯡ ꯃꯌꯥꯝ ꯑꯗꯨ ꯍꯨꯟꯗꯨꯅ ꯈꯨꯠꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯣꯗꯥꯗꯣꯔꯅ ꯑꯀꯟꯕ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯀꯧꯔꯛꯏ꯫ ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯕꯤꯌꯨ, ꯆꯤꯡ ꯈꯨꯠꯂꯣꯛꯄꯤꯅ ꯈꯨꯝꯂꯛꯏ꯫ ꯃꯔꯨꯞ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯀꯌꯥ ꯂꯩꯈ꯭ꯔꯄꯣꯠꯅꯤ, ꯑꯩ ꯀꯤꯖꯩ ꯆꯠꯆꯔꯣꯏ꯫ ꯑꯗꯨꯕꯨ ꯒꯣꯗꯥꯗꯣꯔ ꯑꯀꯟꯕ ꯍꯥꯏꯕꯗꯨꯅ ꯍꯧꯔꯕꯗꯤ ꯆꯠꯀꯅꯤ꯫ ꯒꯣꯗꯥꯗꯣꯔꯅ ꯑꯩꯅꯤꯅꯦ ꯒꯣꯗꯥꯗꯣꯔ ꯍꯥꯏꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯁꯟ ꯐꯤꯒꯥꯎꯒ ꯎꯅꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯝꯗꯧꯔꯝꯃꯤ? ꯁꯟ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯐꯤꯒꯥꯎꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯆꯤꯡꯒꯣꯜ ꯑꯃꯗ ꯊꯥꯗꯣꯛꯂꯒ ꯁꯖꯤꯛ ꯆꯥꯍꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯣꯗꯥꯗꯣꯔ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯈꯜꯂꯤ, ꯃꯥꯒ ꯃꯥꯟꯅꯅ ꯀꯟꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯑꯉꯛꯄꯅꯤ, ꯅꯪ ꯑꯀꯟꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ꯫ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯒꯣꯗꯥꯗꯣꯔ ꯑꯀꯟꯕ ꯌꯥꯎꯔꯤ ꯇꯥꯕꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯀꯟꯕ ꯃꯌꯥꯝ ꯑꯗꯨ ꯁꯟ ꯐꯤꯒꯥꯎꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯟ ꯐꯤꯒꯥꯎꯒꯤ ꯃꯃꯥꯗꯤ ꯄꯤꯁꯛ ꯄꯤꯛꯏ, ꯋꯥꯡꯕꯗ ꯃꯈꯣꯏꯒꯤ ꯃꯈ꯭ꯋꯥꯡꯃꯨꯛꯇ ꯃꯌꯧꯏ꯫ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯑꯀꯟꯕꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯊꯦꯡꯗꯨꯅ ꯈꯣꯡꯐꯝ ꯑꯃꯇꯪ ꯂꯦꯡꯍꯟꯕ ꯉꯝꯂꯕꯗꯤ ꯅꯈꯣꯏ ꯂꯝ ꯀꯣꯏꯕ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯂꯨꯅꯨ꯫ ꯑꯀꯟꯕ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯆꯥꯡ ꯌꯦꯡꯂꯛꯄꯗ ꯃꯁꯥ ꯄꯨꯟꯇ꯭ꯔꯩ ꯇꯨꯕ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯒꯣꯗꯥꯗꯣꯔ ꯑꯀꯟꯕ ꯊꯣꯔꯛꯂꯤ꯫ ꯒꯣꯗꯥꯗꯣꯔꯅ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯜꯂꯒ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯗ ꯊꯦꯡꯕꯕꯨ ꯅꯨꯄꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯈꯣꯡꯐꯝ 3 ꯍꯟꯗꯣꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯒꯣꯗꯥꯗꯣꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯃꯆꯥ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯃꯌꯨꯝꯗ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯀꯟꯕ 4 ꯂꯝ ꯀꯣꯏꯕ ꯂꯥꯛꯏ꯫ ꯈꯔ ꯆꯠꯂꯒ ꯃꯈꯣꯏ 4 ꯈꯨꯡꯒꯪ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯈꯔ ꯂꯥꯞꯇꯛꯅ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯇꯪ ꯎꯏ꯫ ꯃꯈꯣꯏ 4 ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯁꯤ ꯍꯥꯏꯕꯗꯒꯤ ꯁꯃꯨꯗ꯭ꯔ ꯏꯁꯤꯠꯄꯗꯨ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯩ ꯂꯧꯔꯨꯅꯕ ꯊꯥꯔꯛꯏ꯫ ꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯁꯤꯠꯄꯅ ꯀꯧꯔꯛꯏ, ꯍꯣ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯃꯩ ꯈꯤꯇ ꯂꯧꯖꯒꯦ꯫ ꯃꯅꯨꯡꯗꯒꯤ ꯍꯅꯨꯕꯤ ꯑꯃꯅ, ꯍꯣ, ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯁꯠꯂꯒ ꯐꯨꯡꯒꯥꯗꯒꯤ ꯃꯩ ꯂꯧꯔ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗ ꯏꯁꯤꯠꯄꯅ ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯁꯠꯂꯒ ꯃꯩ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯣꯏꯔꯦ꯫ ꯏꯃꯨꯡ ꯑꯗꯨ ꯁꯥꯊꯤꯅ ꯃꯝꯃꯤ꯫ ꯀꯗꯥꯏꯗ ꯐꯨꯡꯒꯥ ꯂꯩꯕ ꯍꯥꯏꯕꯗꯨ ꯎꯗꯦ꯫ ꯃꯁꯛ ꯎꯗꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯨꯡꯒꯥ ꯃꯐꯝ ꯇꯥꯛꯏ꯫ ꯏꯁꯤꯠꯄꯅ ꯐꯨꯡꯒꯥꯗ ꯀꯨꯟꯊꯗꯨꯅ ꯃꯩ ꯀꯥꯝꯒꯦ ꯍꯣꯠꯅꯔꯤꯉꯩꯗ ꯆꯥꯎꯔꯕ ꯈꯨꯠ ꯑꯃꯅ ꯏꯁꯤꯠꯄꯒꯤ ꯂꯨꯁꯝꯗ ꯅꯝꯂꯒ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ꯫ ꯏꯁꯤꯠꯄ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯁꯣꯝꯗ ꯒꯣꯗꯥꯗꯣꯔꯅ ꯏꯁꯤꯠꯄꯗꯨ ꯃꯩ ꯂꯧꯔꯨ ꯆꯠꯈꯤꯕꯅꯤ, ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡ ꯈꯨꯠꯂꯣꯛꯄꯤꯕꯨ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯃꯊꯪ ꯃꯊꯪ ꯊꯥꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯦ꯫ ꯂꯣꯏꯅꯃꯛ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯄ ꯉꯝꯗꯅ ꯂꯩꯔꯦ꯫ ꯀꯅꯥ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯕꯗ ꯒꯣꯗꯥꯗꯣꯔ ꯂꯥꯛꯂꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯒꯣꯗꯥꯗꯣꯔ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯥꯛꯏ꯫ ꯍꯥꯟꯅ ꯑꯇꯩ ꯃꯌꯥꯝꯗꯨꯅ ꯇꯧꯈꯤꯕꯒꯨꯝꯅ ꯒꯣꯗꯥꯗꯣꯔꯁꯨ ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯈꯨꯗꯥꯞ ꯑꯃ ꯁꯠꯂꯒ ꯏꯃꯨꯡꯗ ꯃꯩ ꯆꯝꯒꯦ ꯆꯪꯂꯛꯏ꯫ ꯒꯣꯗꯥꯗꯣꯔꯅ ꯏ ꯁꯠꯊꯕꯗ ꯃꯥꯡꯒꯣꯜꯒꯤ ꯈꯥꯡꯕꯨ ꯑꯗꯨ ꯇꯦꯛꯇꯨꯅ ꯃꯥꯡꯒꯣꯟꯒꯤ ꯁꯔꯨꯛꯇꯨ ꯀꯤꯟꯊꯍꯧꯔꯦ꯫ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯍꯤꯡꯆꯥꯕꯤꯅ, ꯃꯁꯤꯗꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ, ꯌꯥꯝꯅ ꯀꯟꯕ ꯃꯤ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯒꯣꯗꯥꯗꯣꯔꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ, ꯁꯤꯗ ꯑꯩꯒꯤ ꯃꯤ ꯃꯩ ꯂꯧꯕꯒ ꯂꯥꯛꯂꯝꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤꯅ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯈꯨꯝꯂꯛꯏ, ꯑꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯒꯣꯗꯥꯗꯣꯔ ꯌꯥꯝꯅ ꯆꯤꯡꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯊꯥꯖꯔꯦ꯫ ꯃꯁꯛ ꯎꯗꯕ ꯍꯅꯨꯕꯤꯗꯨꯅ ꯇꯥꯛꯄ ꯃꯇꯨꯡꯏꯟꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯗꯨꯅ ꯐꯨꯡꯒꯥꯗꯨ ꯊꯤꯔꯛꯄꯗ ꯊꯦꯡꯅꯔꯦ꯫ ꯐꯨꯡꯒꯥꯗꯨꯇ ꯅꯠꯇꯅ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯕ ꯀꯣꯝ ꯑꯃꯁꯨ ꯊꯦꯡꯅꯔꯦ꯫ ꯒꯣꯗꯥꯗꯣꯔꯅ, ꯃꯁꯤꯗꯤ ꯀꯩꯅꯣ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃ ꯁꯠꯂꯤ꯫ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯗꯨ ꯁꯠꯄꯗ ꯌꯨꯝ ꯐꯦꯔꯦ ꯐꯦꯔꯦ ꯍꯦꯛ ꯍꯥꯏꯕꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯥꯞ ꯍꯦꯛ ꯀꯣꯜꯂꯛꯄꯣꯏꯔꯦ꯫ ꯒꯣꯗꯥꯗꯣꯔꯁꯨ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯛꯂꯤꯕ ꯑꯗꯨꯗ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯀꯣꯜꯂꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯔꯒ ꯀꯟꯅ ꯅꯝꯅꯔꯦ꯫
ꯉꯥꯏꯍꯥꯛ ꯅꯝꯅꯔꯕ ꯃꯇꯨꯡꯗ ꯂꯧꯁꯤꯡ ꯁꯤꯡꯕ ꯂꯧ ꯍꯩꯕ ꯒꯣꯗꯥꯙꯣꯔꯅ ꯃꯊꯛ ꯊꯪꯂꯤ꯫ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯁꯠꯄ ꯌꯨꯝꯕꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯔꯦ ꯈꯪꯂꯕꯗ ꯉꯁꯥꯏ ꯃꯈꯩ ꯀꯣꯝ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯒꯣꯗꯥꯙꯣꯔꯕꯨ ꯀꯧꯔꯛꯂꯤ꯫ ꯒꯣꯗꯥꯙꯣꯔꯅ ꯌꯨꯝꯕꯤ ꯑꯗꯨ ꯀꯣꯝ ꯃꯅꯨꯡꯗ ꯏꯟꯊꯔꯦ ꯑꯗꯨꯒ ꯏꯟꯊꯔꯤꯕ ꯃꯆꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯏꯍꯜꯂꯒ ꯆꯤꯡꯈꯠꯂꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯦ꯫ ꯌꯨꯝꯗꯨꯗꯒꯤ ꯃꯩ ꯂꯧꯔꯒ ꯃꯈꯣꯏ ꯃꯔꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯀꯟꯕ ꯍꯥꯏꯕꯁꯤ ꯂꯧꯁꯤꯡ ꯁꯤꯡꯏ, ꯂꯧꯁꯤꯡ ꯌꯥꯎꯗꯅ ꯀꯟꯕꯗꯤ ꯃꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯤ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫